Maihau langpok thoglakpa matamda miyamgi punshi amadi lanthum kalliba amadi atopa thaudok kayada first responder gi mathau tawriba mathauna lairaba firefighters singbu ningsingduna laibak pumbada pangthokliba fire service day Manipur dasu state fire service department sinduna pangthokhe Imphal gi polo ground manakta laiba Manipur fire service ki headquarter da pangthokiba thauramadu firemen singbu ikai khumnabut ke Loinana ngasidagi hauduna April kun faubada Fire Service Week haiduna laibak sin bathungna pangthok pagom Manipur gi oina su pangthok kadawri ensure safety contribute towards nation building haibathimda pangthoki bathauramadu da Fire Service ki Director L Nabachandrana Financial Year 2023-24 da Fire Service Department mai haulang poki thaudok chartred kun gahumdoi gi mathakta thengnaduna chaurakna lupa crore lising amaga chani humfuga taruk kan bangam khe amasong miyoi nipan gi punshi kan khe Tongan ba government amasung private sector kayagi building, hospital, office, hotel, school na chingba, chaurak na structure chahum kun ngataret ki mathakta fire audit tawduna National Building Code amasung State Fire Service Act and Rules ki guidelines ki matung inna fire protection system install tawke. Loina na chaurak na miyoy listing taragataret ka chahum humfugamari ki mathakta fire safety awareness amasung fire safety drill pangtoktuna fire safety ki maramda khanghan khre haina phongdoke. Manipur lainga ki Home Department ki matenga loinana nambol amasung loitang kunaw fire substation hangdoktuna hauzek status gi apunba fire station taragamapan laire haibo afam thamnaduna director asina chatliba chahi lisingani kungamari kungamanga asidda 15 Finance Commission gi funding makhada anauba fire substation sanaba amasung modern fire fighting vehicles amasung equipment kaya lainabasu hotnari amadi tongan ba post chama humfutra mapan thabak launabasu process tawri haina phongdokhe thauramadu da fire service ta laiba mathau masak khangba driver ama yauna fireman mari da certificate amadi memento piduna pukning thaugatke thauramadu ga mari lainana fire service ke memorial stone da laishu katpagaloina na minute ani tuminna leptuna laikidrava fireman singi mafamda ikai kumnabutke Fire service asimai chakpa khakta kannaba leiba organization department ama natte tongan ba emergency samna hairabada vehicle incident drowning evacuation of trapped person in case of flood and building collapse as earthquake asida sunatana tongan ba makhalgi lamdam asida thokpa strike ban state national function election assembly session airport helipad loinana VIP VVIP singi chatok sachin kaya dasu Fire service asina leptana thotang udunlakni Amaromda fire service haibasi mai haulang-pok thorakpada mai muthatnaba khakki leiba department natte atopa khudong thiningai oiba thaudok kayagisu first responder oina thabak tawba department ni haina home gi commissioner Gyan Prakash na phongdokrai fire service degi thauramadu da wangang bada mahakna makha taraduna fire service haibasi miyam nei kai khomna famthokpa senfam amane Maram asina fire service na lauriba thaudang sing miyam da khanghan ba mathau tai loinana fire service ta leiriba sing na matam gi chunaba training sing mapung fa na tauba mathau tai amadi miyam da fire safety gi maram da ningthina khanghan basu tangai fa de haibu wafam sing phongdokhe Ako gi hujik chanariba afaba equipment sinaba ngamba adedi adum मैम लेबा सी कोई कन्ना होनेजगे सरकार की साइड तक ट्रेनिंग सी याम तोइना तौब दरकार ले एज अखोगी सिपाही दगिसु हेना ट्रेनिंग तौब दरकार ले सिपाही दी हाइबदी करिनो द अनौ मारी थौना फब खक्तंग नतेब टेक्निक इक्विपमेंट मेथोडोलॉजी सी स्माइल तौर दी सिने कनगदौनी स्माइल तौर गनि स्माइल हाल तौदौनी आदि माय साइंस कुंबने बदना कोई ट्रेनिंग सी याम तोइना अखोगी चांस फंगी खुदिंगी चपियु सरकार ने सुदम सपोर्ट तौजगे